Bhaktisvarupa Damodara Swami gi Marfunipanak Suba Vyasa Puja celebration Thouram Mahakki Poknapham OIRIBA BISHNUPUR district ki TOUBUL da CHATLIBA tha asigi tarik 16 PANGTHOKKADOURI Hindu lining khaknatana manipur bu mapa leba kayada saktak lamba laikhidraba Srimad Bhaktisvarupa Damodara Swami gi mapok kuman thoram gi manung channa Srila Sripadas Memorial Home amadi installation of Srila Sripadas Murti gi maikum hangdokkadauri asigumba thoram asida lamdam da Ladiba Miyamna, Thouram Punna, Saruk Yaminanaba Wafam, Iskon Temple Management Committee gi Maike digi Apil Torakli, Loinana, Thouram Chena Lising Panba, Mahaki Maram da Iba, Saklon Yamba, Saktam Hainamington ba Ladik Amasu Fongani Hairi. Manipur dagi Kwarena, Pitivisda, Maran Science, Religion, and Shipulopun Salaga, Mayam Panamasta, Anti Pogan Yelabin Pase, Masajig Marfugan Panchuba, Mai Mapok. Kumondaya handaksi handaki tang kotor patarama thoi leida seida pangthokwa lolna ibati murti hapai jada radha guna lalam bani si murti se khoi amu do seina pai 2022 da radha guna de porok panewa poraga sum laiba da magi hingon su adi moi hatobul de hingon laiba adi hingon su da marasul ad la bani na ma hingon su da swain to na khoi mai ka no ma he memorial lona kana to na ban sa helaga adusu install togodoba sangdusu sangagodoba adugi damota yam tobani aduga loina ma ya ji ma phuni pancho Vyasa Puja khoi Vyasa Puja haido ba ji tradition do pangthokna ba to